Lakhipur online puthokchaba January ki tang 3 ningthokaba numit ki Khomjinba Pao tabirasi ahanbada maroi papao haurak phamsu amatani imalon su amatani aikhoi punna chatminasi haiba wakhalonda singirbonda mifam pangthokre wakat tabidabadagi jiribam ki ningsing kulda leriba hospital gi OPD amadi CMO office thonglon sinkre Adarsha Vidyalaya Sangathan Assamna Oja Singh amadi atei staff singi thabak kauri Pura Bandar Airport da training chathari ngaida helicopter kaibagi thodokta pilot ani yauna crew member ahum sire amasung inter district archery championship da Kasar district ki sanaroi sing namai paklakle Haujik mapung oiba pauta birase Community Coordination Committee Assamna Sinduna Haurak Phamsu Amatani Imalonsu Amatani Aikhoi Punna Chatminasi Haiba Wakhalonda Kasar Singirbon Part 4 gi GP Office ta khana nainabagi mifam mangarang pangthokre mifam aduda Rahim Uddin Headmaster Union High School Singirbon Arambam Nandababu retired SCS Kangabam Santi Kumar retired SCS Muhammad Dema Khan ex GP President Abdul Hamid Engineer Lakhipur Municipal Board Dr. K.N. Chan retired Professor R.K. Gopal Sana retired Secretary Irrigation Government of Assam amadi Saikhom Komla Kantana mathang sidna mifam apu amasung athoiba mithung sing oina daista phamki mifam da saruk yakiba mioi singna mitei amadi mitei pangal punsinduna amata oina chatminasi haibagi wafam kaya phongtoknaki mifam da committee asigi president Ningombam Ranjit General Secretary Muhammad Dema Khan Finance Secretary Thaunaujam Ton Singh Executive Member Singh Muhammad Nazir Ahmad Sarat Sapam Raju Maibam Muhammad Karimuddin Sinam Gunamohna Chingba mioi kyana saruk jake nupi landa mite nupi tana participate tokigogum uhalli pangan nupi mayam participate tokibado yam phajana focus tawna uhande mathangda mite ningthogi salanda pangan singsu phamnai ba haptuna salan chale pangan singsu manipur karnabagi damakta thawai thakba yawi even Medingo Gavit Singhi Manipur Libida Kasar the Gisu Pangan Jawi Masigumba Togokse Hokas to Tobo Ude Adugi Matakta Juvaras Tiken Rajitse Residency da British Singna meeting Toniana Kauraga Nungsaya Helingeda Maras Tiken Gisu Yang Matazaba Manai Weba Dasu Sardarna Juvaras Tikendra Jitta Ingitama Ping Sise Juvaras Pufano Kau meeting net Ado Pibadagi Juvaras Kudakta Sanako Nung Laimi Aduna Juvaras Tikendra Pao Dreamy Barak Tampak Mapan Manipur da Mitei Pangal Singna Kundara Kivagi Haurak Wari said Masigi history me jam phajana ithobo changana so that like to pabu tam da agi angang si mitei na harol khangge bangladesh si loina mayaksin ujabang nam bangladesh di sajjadul haq sabonna sab chana ma bangladesh ta mitei pangal kra ma tarki history je loin in like ma khongre nakal ma dana bangladesh ta manipuri kra ma khundare si howdi loibo history je Oja eke seran Bangladesh loy idna like kuno khongdokra aduna Bangladesh Manipuri Sahitya Sangsad ki magi dagi natragana miti pangal Bangladesh laibesingna Bangladesh lairaga Manipuri miti pangal ki history asam khajna ibese Assam da laiba Manipuri ko ni se khut thaba ngandri haibesi ma je tasengna ma hayaga ekoi ki chhatra na harol sembasi ekoi masen nungsi pamona laibina se ekoi gi irakta ACS कोई नाव सिंह थोरइबा अमदि कोई ओजा सिंह रिटायर होरकलबसु मकोई की महूत सिंदुना कोई नाव सिंह ngasi थोरकलिबसे कोई आसाम द खुंदा लेता दर लेरिबा मणिपुरी सागई मणिपुरी स्पीकिंग कोई की चौथोक्सनिंगाय ने अदुना कोई की नहारोल सेंबतसी कोई की छात्र सिंह फनब होना सिंह सिगी ओजा समाजना अफबति सिंह पिरगा कोई की नहारोल सिंह सिबु फना सेंबतसी हाइबा आइगी वखलोन नि अदुना
Matam kayagi mamangdagi Jiribamgi ningsing khulda leiriba 50 bedded hospital asibu district hospital gi thakta pukatpiu haijatuna lakhrabasu asifauba Manipur lengakna thabak oina tawbiraktaba amadi yanakhiba warepsing thabak oina tawbiraktabadagi ngarang ayuktagi hauduna district hospital monitoring committee Jiribam CSO sing amadi maira paibisingna OPD amadi CMO office thonglon chenkre hiram asigi matangda district hospital monitoring committee Jiribam gi convener N Sadananda Miteina paumisingda pendaba wafam kaya phongdokhi akhoi district hospital monitoring committee Jiribam amasung Jiribam sida laibiri ba tongan ba civil society organization sing akhoi pulak punchen jaraga ima lup sing pulak punchen jaraga akhoi na mamang dagi Jiribam hospital si mapung phaba hospital ma oinana ba aduga doctor matik sana leiba hospital ma oinana ba idana akhoi manipur gi mipum punamakna demand tawdana lakpani akhoi Jiribam district sigi praja khatana tana manipur gi praja punamakna Jiribam bu mapung phaba full visit district hospital ma oinana bagi demand si tawraga laksari ngai tanja sida Jiribam sida leiriba doctor singda yamna monopoly tawdana doctor amamuk thajalak amamuk lokthok amamuk puthoki amamuk thajan tawbagi culture si tawbidana ba akoina manipur gi laingak sidaida sarkar sidaida akoina kyar khana iba cheron aduga akoi isa satana aduga minister level da aduga tongan ba level da akoina achosang jing koi unadana wari sajaraga si bhoba tum laksabani adubu akoina mamang da mu akoi gi semo yauna doctor khara transfer tawkhibagi matangda amukasu lenga ki mihutsinga phaminadana wari sanajar matungda yanabamu puraktana akoi gi chapsana magi quality amadi magi rank suba doctor na semo ohenba aduga loinana tha ahum khudingi specialist doctor ahum tharakpa adu hariba doctor ahum ji tha ahum khudingi change tawba haibana singba wafam se thambirakpani akoi Jiribam gi prajana hari wafam sing asi amna taramna oksa bagal loina ngasi boba ngairaga laksagibani adupu hariba tawriba thoiba warwon sing asigi ona tainabada akoi gi sidaida leijaramba semo ama transfer tawbire aduga loina na amuk akoi gi hospital asidaida masagi great shuna semo oijaribani pa se doctor se transfer tawbirakanda hojik in charge amamuk hapsan bire aduga loinana amuk adusu great thargi akoi semo oibam thoktaba great thargi kanomra doctor amana post amana semo hapsan bire aduga atopa mana amuk akoi sidaida ngasidagina sahi ahumgi mamangdagi akoi corona leirigai matamdagi doctor si mangre Jiribam hospital da thabakti karaktaba aduga duty di tawradaba aduga tolopti tha khodingi kairaga lauramba doctor ama aduga matamdugi disi samna akoi hariba doctor si karai chakrage na thiba khangidradana akoi press media amadi department jingda Jiribam dagi doctor ama mangre haidana akoi cheron bhawa thokraba adugumba doctor amana ngasi amuk in charge DMS in charge oina adusu grade 4 yam junior oiriba grade 4 gi rank ta leiba amana amu in charge oina amu order thokpirakpase masi lainga kasina Jiribam bu tasengna nuksibidre Jiribam gi maramda Jiribam gi praja gi maramda kasuk khanbiba leitre hana Jiribam gi praja jingna aikoina logjai maramdi aikoi mioi bagi sibana ba aduga mioi bagi awana tarakpa matamda thawai kanjaba moiriba sumlaba kaino sidaida hospital na sidaida koi sanabiriba sumlaba thabakase akoi sukmatik Jiribam gi prajana kandem tawi akoi yajaningde aduna hariba hiram jingase masisi haugiba January gi tang 1 sibawgi manungda akoi masaga sanaba masaga post rank sanaba doctor jing mahut sindana thabirau any Jiribam dagi kano hospital da matik saba kano thambiu akoi gi doctor sing thambiu haidana ai kano tawjabani
Adarsha Vidyalaya Sangathan Assamna tongan-tonganba oja amadi atei staff singi thabaksing online ki kutangda thabak kauri thogliba thabaksing adudi postgraduate ki oja 13 graduate oja 113 assistant teacher marfutra mapan computer instructor kunithoi amadi laboratory assistant mapan ni postgraduate oja singi damak postgraduate degree loinana B.Ed degree paigedabani graduate amadi assistant teacher gi damak graduate degree loinana B.Ed natraga D.Led pass tawbo igedabani computer instructor gi damak MCA MSc IT natraga MTech computer science degree paigedabani aduga laboratory assistant gi post gi damak science stream da higher secondary pass tawbo igedabani hairi candidate singna Adarsha Vidyalaya Sangathan Assam ki official website avs.assam.gov.in asida changlaga January ki tang 3 tagina January ki tang 15 phawbagi manungda application online ki kuthangda thajinaba hairi khanganjaba ma Bharat Sarkar ki Institute ama oiriba Rural Self Employment Training Institute RSETI Assam ki Kasar District ki Director yauna January ki tang 3 hayeng leiba pokpa numit ki ayuki pung 13 makhai taba matamda Kasar ki 720 Taekwondo Association ki office Lakhipur Fular tolda hairiba training program asigi hiramda awareness program ama silangle World Mitai Council ki Core District Committee Women Front Lakhipur Nongin NGO United Northeast Charitable Society amadi Mitai Entrepreneur ka khusamnaraga pangthokataba awareness amasung mingchanbagi thoromasida lamdamasigi miyamna matam sana lakpituna saruk yabinaba loinana thoromasibu mapung phan binanaba nolugna ningsinglakle Gujarat ki Purabandar Airport ta training chatharingaida ngarang nungthil Indian Coast Guard ki helicopter ama kaibagi thodokta pilot ani yauna crew member ahum sire leikidaba sing adudi commandant JG Saurabh deputy commandant SK Yadav amadi Manoj Pradhan navikni Jiribam ki Uchatholda leiba 87 battalion CRPF ki commandant Tapan Kumar na sinduna Jiribam ki DC Krishna Kumar na haunabi matung ina mela ama hodokre thoromatuda Jiribam ki SP KH Robinson 7th IRB की कमांडेंट सेमी रमरोर असम राइफल्स के ऑफिसर सिंह अमदी अतई ऑफिशियल कयाना सरुक जाकी मतम सांगना टर्म क्यारक जिरीबाम की MLA ओइना मियाम की थगल तौबिरंबा अमदी मणिपुर लेंगा की कैबिनेट मिनिस्टर ओइना थबक तौरंबा थौदाम देवेंद्र ना लेखिदबदा मितई पुकैलुप लखीपुर अथौब निंगसिंगलुप लखीपुर कासार अमसुंग मणिपुरी कनबलुप मकल नंगरांग मिनिट अनि तुमिना लेदुना लेखिद्रबगी थवाइना लाइरमलेंदा इंगना चिकना लेरुना बथौनी जखरे अथौब निंगसिंगलुप की प्रेसिडेंट RK सनाहलना ओजा देवेंद्र ना लेरिंगेदा मणिपुर खक्तनातना मणिपुर की मपानदा चोइना खुंदारिबा मितई सिंगी याइफननबा थबक कया तौबिरंबा सिंगबु महांगना सिंगथाके मितई पुकैलुप की वाइस प्रेसिडेंट असंगमम गोपालना हाइकिबदा ओजा देवेंद्रना MLA अमदी मिनिस्टर ओइरिंगिदा मितई पुकैलुपता अचौबा मतेंग पांगबिरमकी हाइबगी वाफम कया सु फोंदोखे अवाबा फोंदोपगी मिफम अदुदा इंगुदम तरुण कुमार माइबम मनिधन मणिकांत शर्मा आरामबम नंदबाबू सेराम हेराजित डॉक्टर KN चान इरोम नीलू साइकोम कमलाकांता RK गोपाल सना नचिंबा मियो कयाना सरुक जाखे TYC की ओइबा अनोबा थौसिल कांगलुप अमा अब्दुल रहीम न मिफम पोइदुना सेमख्रे मिफम की अयाबा मतुंगिना प्रेसिडेंट ओइना तंपाक मयम सलाउद्दीन VP दा रबिल अहमद जनरल सेक्रेटरी ओइना सबीर अहमद असिस्टेंट सेक्रेटरी दा सैफ अली गेम्स एंड स्पोर्ट्स सेक्रेटरी ओइना हबीबुर रहमान फाइनेंस सेक्रेटरी ओइना अब्दुल अली मिया एडवाइजर दा रायन उद्दीन नसीब अली बदाइन न चिंगबा मियोसिंगबु खनखी All Uttarakhand Thangta Martial Art Association Kotwar Sinduna Uttarakhand Haridwar ki Sri Premnagar Ashram da January ki tang 3 dagi 3 phawba chathagadaba Kuntra Suba National Sub Junior amasung Senior Thangta Championship ki ngarang nini janma nimita Assam ki sanaroi singna gold 3 silver 3 amasung bronze 3 phangduna maipaklakle medal sing asigi manungda kasargi oina sanaroi taret na saruk yabada All Assam Meitei Huyan Lanlong Thangta Association Kamranga Jaipur gi sanaroi singna
gold ahum amadi silver ama loba ngamkhre Prakash Santibala amasung Amit Singhana gold aduga Mira Devina silver medal lawrakhi Tamba Mayum Youth Club na silangduna chahi 30 makhagi amadi chahi 35 makhagi oiba 7A side football tournament ngarang January gi tang manga dagi Sribar GP gi manu chenbada leiba Moragang Tamba Mayum Lalang Part 3 kasar da hudokre hudokpagi thoromda athoiba mithunglen oina RK Sanahal Sribar GP ex president Khadijatul Kubra Maulana Ziaur Uddin TYC advisor Rehan Uddin Tamba Mayum ex ward member Abdul Ali Mia TYC ki president Tampak Mayum Salaudin Habibur Sanamacha Sabur Uddin na chingba miyoi kya na sarukjakhi Aidi bronze medal phangduna player Nipan hala kandigi ani amasung kaikoi Lakhipur sigi Kasar district ki player taruk se moida junior assistants ki rank ta aidi appointment phangduna haujik moi सरकार की साथी तो वह है तो ओइरी मकुई सिंह अदु जामना लाइफ लाइफ सुधा है जी बनते मैट्रिक पास तो वह हम खत्म की यादी एमपी तो वह प्लेयर हम जाऊरी माँ खत्म तो ना आते जी अंडर ग्रेजुएट अदगी मैट्रिक पास तो वह कनी अदुना साना बता मेडल पर रखी अदुना मोइना जॉब अपॉर्चुनिटी से भी खुदों चाव से पंगी अदुना Nasi hingga bagi pambai tidak pada ni pun magase lain su haiba oiru haiba jadi oito kompam nate aduga sana pada su ni pun mag jam na sana pada kumang chausen ba oiru haiba se oibam thoke aduna kaya mana lain su jadi hingga bagi pambai thangba kaya mana sana pada hingga bagi pambai thangba masih jam na daida oi Tarataruk suba inter district archery championship ta Kasar district ki oina chahi tara makhagi nupi machagi da Moirang Mayum Sanatombi Moirang Mayum Sanahanbi Adriza Saikia amadi Adbika Parasar gi team na silver medal aduga chahi taraumdoi makhagi mixed team da Royal Changamayum amasung Irei Leima Khaidem na bronze medal phanglakle panbayai Assam Archery Association ki lamjing makhada Sonitpur District Archery Association na silangduna January gi mari amadi manga numit nini chubna Tezpur jila gi Nehru Maidan Charles Field da pangthokiba Archery Championship asida Kasar District ki oina sanaroi mapan na sarukjakhi sanaroi singasi Barak Archery Academy Binakandi Part 2 Kasar da coach Konsam Devananda Imphal na takpi tabibani masigi damak Kasar District Archery Association gi Assistant Secretary amasung Barak Archery Academy ki President oiriba Maisna Manitona thagatpa phongdorakle Kangan Jabama Healthcare amadi Paramedical Science da University Grants Commission na sakhang laba chahi amagi diploma chahi ani ki advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam natuna Lingya Vidyapit University Faridabad ki makhada course si tambiba haure Healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawrabasina tamba yaraba course asi tamduna isana isabu thabak bijapagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi athema matamgi oiba course singi tamaktasu admission haujare Akupa Maroli Damak Institute of Medical and Paramedical Science Ismail Market Central Road Silchada Linsibirabu Netraga Mobile number 93957324560 of Honabiu Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta
Makal maka kaya ana layenggi damak tongan-tongan ba doktor kaya na nimit kudingi layengga dori. Dr. Yusuf F. Chaudhuri MSENT na nongmaijing kudingi numit yung mapung tarani thoida. Dr. C.H. Rakesh Singha MS Orthopedic Surgeon na thangsa kudingi nungtil pung ahumda. Dr. Dibojoti Bhattacharya na Lepak Pokpa Jumsa Kaisha Sagolcha namadi thangjagi nungthilda. Dr. Bikram Bhuya Dentist na nimit kudingi nungthilda. Dr. Benzir Ahmed Loskor na nimit kudingi nungthil pung taruktagi numidangi pung mapan phauba. Dr. Puspita Singha na nimit kudingi ayuki pung nipan dagi na ayuki pung mapan aduga nungthil pung ani makhai dagi na pung taruk phauba. Aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung ani ki patungda layengga dori. Adonggi kudong saba matung ina mobile number 8134-835-398 number asida mangjongna na booking tawbinaba Wellcare Medicals ki maiketagi khanghalakli. Aroibada maruoiba pau amukhanna Haurak phamsu amatani imalon su amatani aikoi punna chatminasi haiba wakhalonda singirponda mifam pangthokre. Wakat tabidabadagi jiribam gining singkulda leriba hospital gi OPD amadi CMO office thonglon sinkre. Adarsha Vidyalaya Sangathan Assamna Oja Singh amadi atei staff singi thabakori. Pura Bandar Airport da training chathari da helicopter kaibagi thodokta pilot ani yauna crew member ahum sire amasung Inter District Archery Championship da Karsar District ki sanaroi sing namai paklakle. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.